Ngasi tarik kun leibak pokpa numit asigi rasifal pijari. Ahanbada mes rasiki oina pokning wakhal leitaba anauba thabak poram yatpa piri hakchangdi kok kaya nungairoi. Bris rasigi oina thabak taubada honna jabada mangam sangani imung manung ingna chikna pangani. Mithun rasigi oina thabak suba nombada kanaba mahai phangba ngamgani angam mathau singa loinabada kanagani. Karkat rasigi oina isagi sinphamda honna jaman phangani sagai natagi mari phagatsagani miwa tagani. Singha rasigi oina mina mityeng changba leibana thabak taubada cheksinba kanagani hakchang nungairoi. Kaina rasigi oina migi mateng phangba lanthum kanajaba piri hakchangi oina tang chikkani. Tula rasigi oina sel lan chatpa miwa maisa lang piri yumburim bigi hakchangda ana ayak kaba piri. Brisik rasigi oina marup mapang sagai nataiga muknaba thokadauri sinphamda yetnaba angambana yengsingani. Danu rasigi oina wakhal loksing thoktaba maram chadana sel thum chatpa miwa maisa langba piri. Makar rasigi oina lamtu arapa toina chatpa angambagi thogjal phangba mina ikai khumnai. Kumbha rasigi oina layeng bagi lamda leiba singdi senthok lambi phagatsagani marup mapanggi matengna kanai. Mina rasigi oina mina kharadi yengsingani pochai mangdana ba cheksillu pangde.